PTV News mi ang tabi riba pumnamak pumeri laisram na taram na okseri. Ngasi phongkiba pause singdagi Khomjinba paudang khara miyamda thamjari. Haukiba pungkun mari da thokiba thaudo wathok sing ahanbada poknafam pause dagi lobirasi. CM na mitsaga maruoiba wafam kaya kanakre. Chief Minister N. Biren Singh ngasi Delhi da Union Home Minister Amit Shah unaduna Housing State asida thokliba Maitai Kuki irang asiga mari lainana wafam kaya gi matang dasu kupna kanakre haide. Press na fangba pau gi likun amagi matung inna ngasi numit yung ba adwaida Chief Minister N. Biren Singh na Union Home Minister Amit Shah unaduna ngasi ka thana state asida thama pal mapung farba Maitai amasung Kuki anigi marakta thokliba irang asi loisinna ba honabada center dagi piriba mateng amasung hauzik forward irang asi laksinba ngamdana leiriba asigi matangda anoba poram sing paikatpagi wafam kanaki hairi pau sina pongnafam gi ahan balamaida headline oina fongle Assam the training tauriba IRB personnel sing khanabada maitai masa mari asok apan nangkre mamang saigi me dagi lamdam sida thorak liba maitai amasung kuki furup anigi marakta thok liba irang asina maram oiraga handak ikoi koidna tara suba amadi tarama toi suba IRB khallaba personnel sing Assam da oina training taurunaba Manipur government ge thausil amagi makhada thakraba matung ngasi numidang khangauda training center aduda punna training tominariba personnel sing gi marakta sound ungkhat narakpadagi khana sainabagi thaudokta maitai IRB personnel mari asok apan nangduna hospital da bukatuna laikanaba yaure hairi pau sina pongnafam gi ani suba headline oina fongle Kangpokpida mapan suba Remembrance Day pangthoktunang warep kaya lokre Committee of Tribal Unity Kotu Sadar Hills ki miyeng makada ngasi Kangpokpi District Headquarter da mi lising kaya na sarugyaduna mapan suba Remembrance Day pangthokpaga loinana point mga yawba way forward kauba declaration ama warep na kre ngasi public consultation aduda kukizo ki tongan ba saknai ba lusing basing civil society organization kukizo MLA sing ex-MLA Singh, District Council ex-member Singh, Sadar Hills Chiefs Association, Kuki in P Sadar Hills, Tribe in P, Church Lusing Basing, Senior Citizen Youth Club, Women Leader amasung tongan ba area gi Defense Committee sing sarugyaki. Manipur miyambu baligi haming oihandrabadi lan losinmak ngamgani Somarendra Thoksom. India lenga ki geopolitics da Manipur miyambu baligi haming oina sizinaraga leiriba si toklabadi lan asi losinmak ngamgani haina kokomi gi coordinator Somarendra Thoksom na fongdokre. Pausing asina pokna fanggi maruoiba pau oina fongli. Makatarakpada huye lampau paukse dagi lobirasi. Ngasi phongkiba huyalan pa pause ki ahanba kalam da phongba maroiba pausing Manipur gilan IRB training toriba Assami roklabra training center da thangna yanbada IRB training ahum makok amasung makhutta soktuna laikanakre ngasi MPTC ki additional director M Pradip Chatuna yengchulugudori pangai ki SPTC da training to form thokpa Manipur gi tara amasung tara mathoi shuba IRB ki anoba requesting yawba MR amadi IRB ki anoba apunba rifleman Dising ani gatarani thoi training Assam gi tongan ba training center ahumda chathakibada training masal gi marakta thang paiduna khuthongna bada Manipur gi tamthira balan Assam gi training center yoroklabra haibaki wahang hangnaragli Manipur gi lan thama panchap chana suba numita Chief Minister Amit Shah ga unakre Manipur miyam gi apamba matung ina maru aiba wafam khara India lengangna lauraglagani biren BJP gi luchingba Manipur lenga ki party asigi minister aniyangna Punna Kukijo MLA Tarana separate administration tanbaki me ahumdagi harakliba hauzik phawba chatharagliba Kukilam hinba singi tamthiraba lan ngasi thama panchap chana farba numita state asik hongi thabok pupuriba Chief Minister N Biren Delhi da Home Minister Amit Shah ga unakre Ngasi gi oina Mami TV na Khomjinba paudam matang asida loizere makhataba paugi damak miyeng taduna leibiyo pumnamak po mukahna khurumjari